Bom pokhai bagi thokdok ta miyoi amagi khutsa kakhrei Kangpokpi district ki Kaithel Manbi police station gi manung channa Aigejang village manakta ngasi bom ama pokhai bagi thokdok ta asok apan nangkhre hai re thokdok asi ngasi ayuk pung 8 ga minute manga rom ta ba matam da thokhiba nei police ki pauna hai haukhiba matam da miyamna khangnadana leiramba bom adu soibadagi pokhai rakhiba nei maduda Ramesh kauba sanga loiba miyoi amagi makhutta bom masena panduna sokhe asok paduna maram moiduna mahaki khutsa ama kakhe khudakta army doctor na ahan bagi oina layang satharaba matung makhata ba layang sathana bagi damak Rims Hospital de admit tawkhre amaromda thokdok adugi matangda Kangpokpi police station amade 5/9 Gorkha Rifles ki team na thokdok thokpham da sangchin thijin humjin bagi thabak sathakre haire haujik phawba Manipur da COVID JN1 naba thengnadre Sasikumar Mangang nauna sandorokliba JN1 COVID laina ase hanagi COVID tagi double times henduna yangna sandorokpagi changchada marfuga taruk oire ngasi phawbagi oina de Manipur da COVID JN1 ase naba thengnadre adubu matam ama hekta da sandorokpa yabana miyam section na leiba mathau tai haina Directorate of Health Services ki director Sasikumar Mangang na phongdokhre